ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯃꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ. ꯑꯪꯀꯜ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛꯁꯦ ꯁꯣꯜꯚ ꯇꯧꯕ ꯉꯝꯃꯔꯣꯏ. ꯀꯩꯗꯧꯔꯒꯦ? ꯆꯥꯎꯕ, ꯅꯪ ꯃꯄꯥꯟꯗ ꯃꯤꯅꯤꯠ 4-5ꯗꯪ ꯂꯩꯔꯨꯆꯣ. ꯀꯔꯤ ꯐꯣꯝꯂꯥꯅꯣ? ꯑꯩꯁꯨ ꯈꯪꯍꯧꯒꯦ. ꯑꯁ, ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ. ꯁꯦ, ꯍꯧꯒꯠꯂꯣ, ꯆꯠꯂꯣ. ꯊꯣꯛꯑꯣ. ꯆꯥꯎꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗꯅꯦ ꯅꯨꯃꯤꯠ 4-5ꯗꯪ ꯂꯩꯔꯝꯒꯗꯕ. ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯐꯣꯔꯃꯨꯂꯥꯁꯤꯡ ꯑꯁꯦ ꯄꯥꯟꯒꯗꯕ. ꯈꯪꯉꯕ? ꯐꯖꯕꯤ, ꯌꯨꯝꯗꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯍꯟꯒꯦ ꯈꯜꯂꯕꯗꯤꯅꯦ, ꯅꯨꯄꯥ ꯑꯃꯁꯤꯁꯨꯅꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯍꯟꯕ ꯇꯥꯕ. ꯈꯪꯉꯕ꯭ꯔꯥ? ꯑꯩ ꯃꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯍꯦ ꯑꯄꯪꯕꯤ, ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯣ? ꯍꯥ? ꯅꯪꯒꯤ ꯐꯅꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ. ꯑꯩꯒꯤ ꯐꯅꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯗꯨꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯦ. ꯌꯦꯡꯉꯣ, ꯅꯆꯦ ꯑꯩꯅꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯣ? ꯍꯥ? ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤꯗꯃꯛꯇꯅꯦ. ꯈꯪꯉꯕ꯭ꯔꯣ? ꯅꯪ ꯏꯟꯗꯕ ꯌꯥꯔꯣꯏ. ꯄꯣꯂꯤꯇꯤꯛꯁ ꯑꯪꯒꯨꯔꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯏꯟꯗꯕ ꯌꯥꯔꯣꯏ. ꯂꯥꯛꯑꯣ. ꯍꯦꯛꯇ ꯆꯪꯉꯧ ꯂꯥꯛꯎꯁꯦ. ꯁꯦ, ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯣ. ꯀꯩꯝꯇ ꯍꯪꯒꯣꯏꯔꯨꯅꯨꯗ. ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪ ꯑꯃꯗꯤ ꯐꯖꯕꯤꯒ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯅꯤ. ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯐꯝꯃꯣ. ꯑꯩꯒꯤ ꯃꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯟ ꯊꯣꯏꯕ. ꯃꯌꯥꯝꯅꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯪꯀꯜ ꯍꯥꯏꯔꯒ ꯈꯪꯅꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯆꯥꯎꯕꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯅꯅꯕ ꯅꯪꯒ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤꯀꯣ. ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯈꯟꯗꯕꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯑꯩꯈꯣꯏꯗ ꯌꯦꯠꯄꯁꯦ ꯇꯣꯛꯂꯒꯅꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯆꯥꯎꯕꯒꯤ ꯃꯔꯝ ꯃꯊꯨꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯂꯧꯍꯧꯕꯅ ꯐꯠꯇꯔꯣ? ꯃꯗꯨꯒꯤꯗꯃꯛ ꯀꯔꯝꯕ ꯄ꯭ꯂꯥꯟꯅꯣ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯑꯩꯗꯤ ꯆꯥꯎꯕꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯑꯩ ꯃꯥꯒꯤ ꯃꯔꯟꯕꯨ ꯑꯩꯒꯤ ꯑꯣꯏꯍꯧꯅꯕ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯦ. ꯃꯅꯤ, ꯑꯩꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ. ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯑꯩꯕꯨ ꯌꯨꯝꯗꯩ ꯆꯠꯂꯣ ꯍꯥꯏꯕ. ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯌꯨꯝꯗꯩ ꯆꯠꯂꯣ ꯍꯥꯏꯁꯦ? ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯍꯥꯏꯁꯤꯅꯦ. ꯅꯣꯏ 나파이 말로 구체. 파주미. 그런 낭떠이다. 그이노 따서와 아수동가 할 일이야. 파주미. 아이고 우리 지금 망고다 봐봐. मशीनों बाजे मसे हुई ने मसे वो मैं खुद ही सिखवा फिर भी नंग मुझे इन लूटों से बने को
ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗꯁꯨ ꯅꯝꯊꯥꯛꯇꯣꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯎꯗ꯭ꯔꯤ ꯇꯥꯆꯧꯕ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯇꯥꯆꯧꯕ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯆꯠꯂꯦ ꯇꯥꯆꯧꯕ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯆꯠꯂꯣ ꯅꯁꯨꯁꯨ ꯌꯦꯡꯗꯦ ꯇꯥꯆꯧꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯊꯥꯕꯤꯈꯣ ꯆꯦ ꯑꯌꯤꯡꯕꯤꯁꯦ ꯌꯨꯝꯗꯒꯤ ꯆꯠꯈꯤꯅꯕ ꯑꯩꯅ ꯇꯥꯛꯇꯧꯁꯤꯟꯅꯕꯅꯦ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯔꯤꯕꯅꯦ ꯋꯥ ꯌꯨꯝꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯆꯠꯈꯤꯅꯕ ꯅꯪꯅ ꯅꯨꯄꯥꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯕ ꯑꯗꯨꯒ ꯑꯌꯤꯡꯕꯤꯅ ꯅꯪ ꯆꯠꯈꯤꯅꯕ ꯅꯨꯄꯥꯁꯤ ꯌꯨꯝꯁꯤꯗ ꯄꯨꯂꯥꯛ ꯌꯥꯏ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯄꯥꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯃꯣꯏ ꯇꯥꯆꯧꯕ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯌꯨꯝꯗ ꯊꯝꯕꯤꯌꯣ ꯐꯖꯕꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯐꯖꯕ ꯌꯨꯝ ꯄꯩꯁꯥ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯔꯀꯥꯟꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯦ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕꯗꯤ ꯃꯤꯡꯆꯠꯇꯅꯦ ꯐꯔꯦ ꯅꯪꯅ ꯉꯁꯤꯗꯒꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯑꯩ ꯀꯔꯤꯝꯇ ꯌꯦꯜꯂꯣꯏ ꯑꯗꯨꯒ ꯅꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯎꯔꯔꯣꯏꯗꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯑꯩ ꯆꯠꯂꯦ ꯕꯥꯏ ꯇꯥꯆꯧꯕ ꯑꯩ ꯆꯠꯂꯦ ꯇꯥꯆꯧꯕ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯃꯥ ꯊꯣꯛꯄ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯁꯤꯖꯔꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯦ ꯈꯪꯗꯦꯗ ꯌꯨ ꯉꯥꯎꯔꯒ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯦ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯉꯦꯗꯅ ꯀꯔꯤꯕꯣ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯅꯪꯒꯤ ꯂꯝꯆꯠꯇꯨꯅꯤ ꯑꯩꯅ ꯇꯥ ꯆꯥꯎꯕꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤꯕꯁꯨ ꯑꯗꯨꯒꯅꯦ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯇ ꯑꯔꯪ ꯑꯔꯥꯛ ꯈꯔ ꯇꯩꯁꯜꯂꯒ ꯇꯥ ꯆꯥꯎꯕꯅ ꯉꯥꯎꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯅ ꯈꯛ ꯉꯥꯎꯒꯗꯕ ꯅꯠꯇꯦ ꯑꯩ ꯌꯨ ꯊꯛꯏ ꯑꯗꯨꯕꯨ ꯅꯪꯒꯨꯝꯕꯤ ꯅꯤꯁꯥ ꯄꯥꯜꯂꯣꯏꯗꯕ ꯌꯨꯗꯤ ꯑꯩ ꯊꯛꯇꯦ ꯃꯅꯤ ꯄꯥꯏꯔꯛꯀꯅꯣ ꯅꯁꯛꯇ ꯌꯦꯡꯗꯦ 다쳐봐 능 또 지금요. 능, 아이 시르디, 아이기 누피니 막 남겨와요라니, 아이기 용, 아이기 란분은 막 남겨와니 나타, 아이고 시나부터 호날이 분낭나 아이 걸리게, 아이 걸리게기노. 아이네 떠오르베신체, 난기 편하바이 되먹더니, 난기 누피 알라 임비셰, 아이기 이마기 예쁘비나 범마시기 마차네. ꯅꯪꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯐꯖꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯤ ꯑꯗꯨꯗꯤ ꯅꯪ ꯄꯣꯂꯤꯇꯤꯛꯁ ꯑꯪꯀꯜꯒꯤ ꯃꯆꯥ ꯃꯥꯅꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯁꯤꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯔꯥ ꯅꯊꯨꯝꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯪꯀꯜ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯄꯥꯅꯤ ꯇꯥꯆꯥꯎꯕ ꯃꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯏꯆꯦ ꯑꯌꯤꯡꯕꯤꯅ ꯅꯪꯇꯕꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ ꯑꯌꯤꯡꯕꯤ ꯍꯦ ꯏꯁꯣꯔ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ
ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯩꯕꯨꯗꯤ ꯋꯥꯍꯟꯕꯤꯔꯕꯁꯨ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯃꯥꯕꯨꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯕꯤꯌꯨꯀꯣ꯫ ꯑꯏꯪꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯣ. ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ. ꯑꯩ ꯄꯨꯝꯅꯃꯛ ꯃꯅꯤꯅ ꯇꯝꯕꯗꯒꯤ ꯈꯪꯂꯦ. ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯔꯪ ꯑꯔꯥꯛ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯏꯪꯕꯤ, 이비엠마디. ꯑꯩꯅ 이마ꯒꯤ ꯃꯅꯥꯛꯇ ꯊꯝꯕꯅꯤ. ꯑꯩꯈꯣꯏꯁꯨ 이마ꯒꯤ ꯃꯅꯥꯛꯇ ꯆꯤꯛꯅ ꯂꯩꯔꯨꯔꯁꯦ. ꯂꯩꯔꯨꯔꯁꯦ. ꯀꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯈ꯭ꯔꯦ? ꯇꯣ ꯀꯣꯀꯅꯣꯕꯁꯦ. ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯁꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯀꯛꯊꯔꯣ. ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯪꯀꯜ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ? ꯃꯥꯕꯨ ꯍꯥꯠꯄ? ꯃꯗꯨ ꯌꯥꯔꯣꯏ. ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯃꯥꯒꯤ ꯏꯄꯨꯔꯣꯏꯕꯅꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥ ꯑꯣꯏꯗꯣꯔꯤꯕ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯄꯣꯂꯤꯇꯤꯛꯁ ꯑꯪꯀꯜꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ. ꯄꯨꯂꯤꯁ ꯇꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯏꯃꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣꯁꯦ. ꯑꯃꯨꯛꯇ ꯉꯥꯏꯈꯣꯕ. 이제 마포를 핫견이 하려가 그러면 비단 카드를 입어가 되노. 에이, 마두 보! 마두 보! 보! 가만한 거 보시오. 기다려! 가만한 거 통한 거 같아 뭐. 마두 가로 통하다 보니 남도 없는 야를 하나봐. 이제 मनी नंगना होनाबीदना सिगी फिबमसे यौरक्लिबनी. अदुना हौजिक्ति मफमसे थादोगा अखोइगी खुंगंगी युमदुदा पुन्ना हिमिन्नरुरसे. हाइगुमदना मनी. अखोइ पुन्ना इमागी मनाक्ता चलसे. ताचौबा मदुगिसु मतम लाखिनी. अदुबो अइना मतम कुइनेदगी पांगथोके खनब थबा अमा पांगथोक्तन लेरे. मसी मतंगी मनी ताचौबा हतनुंगदा थोरनी अमता तानाबियो. हा मनी मनी अइंगबी अइंगबी करी हाइगे मा चटखिमना हाले. कमाइ तौसिगे? 자와 낭기 윰 인콘 뿌나막 싱어도 아이고데 삐레 하주나네 세세세 제시다 소이도
ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯦꯗꯅ ꯅꯪ ꯁꯤꯖꯕ ꯇꯥꯕ ꯆꯥꯎꯕ ꯁꯤꯒꯗꯩ ꯁꯔꯨꯛ ꯁꯣꯏꯗꯨ ꯁꯠ ꯁꯠ ꯇꯧꯊꯣꯛꯑꯣꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨꯒ 아다 ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯕꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯤ ꯑꯩ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯌꯨꯝꯂꯤꯕ ꯅꯣꯏꯗ ꯄꯤꯊꯣꯛꯄ ꯆꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯦ ꯑꯪꯀꯜ ꯑꯩꯗꯤ ꯅꯣꯏꯁꯦ ꯐꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯅꯣꯏꯗꯤ ꯁꯥ 마구 부비게노 마구 부비게노 따자오바 유미곤에게디 아이기디 낭내 해나 마루온 소이도 독토그로 세 ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯌꯨꯝ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯑꯣꯏ ꯑꯩ ꯌꯨꯝ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯑꯣꯏ ꯑꯗꯨꯏꯗꯤ ꯅꯪ 시जꯕ ꯇꯥꯕ
नंगना ननाव नुपी अफाउबिसी अखोइगी नुपादा नमदना पिछलगा लन थुम मयाम सि लौननबा आइबु तांथोलिनिने ngasidi igun khangan batare dana Mabu, higisha. Mani kaka. Kakana, pisak pi ingay dagi hundo piramba. Hanap hau ba yengbi kidraba. Nakinaja. Mani dune. Nati nati, Zabi, nangin nara nati. Punamak ay nathon mga aktini. Tasawa, ay naman mo doon na. Yengbi, napahilig yung mapamda. Ayat pa yung nathon kre. Ay mo, ako ito nga piyo. Zabi. Zabi. Tasawa, ay nabu. Tama siya na Lucy. Ay nangi. Sebato wa pangjadrido.
Yengbi, na, ay siyang na, nasawagi, sema daw biro ko. Hazabi, 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 Hazabi. Hazabi. Mama, Mama. Ma, aibong akpiyo. Aina lantum punamak loisilur. Ay muphataba macha leiramlo. Aibong akpiyo ima. 망자기시누다. 란통 크라시고 망자기시. 이마는 아이리바니네. 낭내게 안 따라과세. 아시부니 이마는 아이리바디.